ꯋꯥꯔꯛꯂꯕ ꯄꯨꯛꯅꯤꯡ ꯃꯥꯅ ꯂꯨꯝꯊꯔꯛꯂꯕꯗ ꯊꯃꯣꯏ ꯃꯍꯥꯛꯁꯨ ꯃꯗꯣꯝ ꯑꯗꯨꯃꯛ ꯃꯇꯦꯡ ꯄꯥꯡꯂꯔꯤ꯫ ꯆꯣꯛꯊꯔꯕ ꯃꯤꯠꯁꯅꯥ ꯑꯅꯤꯅ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯔꯛꯂꯕ ꯄꯤꯔꯥꯡ ꯃꯍꯥꯛꯄꯨ ꯊꯤꯡꯕ ꯉꯝꯗ ꯍꯦꯟꯅ ꯊꯧꯒꯠꯄ ꯃꯑꯣꯡ ꯎꯠꯂꯛꯂꯕꯗ ꯊꯋꯥꯏ ꯃꯥꯁꯨ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯂꯔꯤ꯫ ꯀꯞꯀꯅꯨ ꯍꯥꯏꯅꯗꯤ ꯊꯦꯝꯖꯕꯅꯤ, ꯂꯝꯍꯦꯜꯂꯕ ꯃꯤꯠꯁꯅꯥ ꯃꯥꯅꯗ ꯑꯌꯥꯕ ꯄꯤꯕꯤꯗꯕꯅꯤ꯫ ꯊꯃꯣꯏ ꯃꯥꯁꯨ ꯑꯗꯨꯃꯉꯥꯏ ꯋꯥꯈꯜ ꯃꯉꯣꯟꯗ ꯏꯟꯁꯤꯜꯂꯒ ꯈꯜꯂꯣꯏꯗꯕ ꯀꯌꯥ ꯈꯜꯍꯜꯂꯔꯤ꯫ ꯈꯨꯠꯁꯥꯁꯤꯡꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯩꯊꯣꯛꯂꯤ, ꯃꯇꯤꯛ ꯍꯦꯟꯅꯁꯨ ꯁꯤꯟꯊꯔꯛꯂꯤ꯫ ꯈꯥꯡꯕ ꯉꯝꯗ ꯕꯦꯗꯁꯤꯠꯇꯨꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯃꯃꯤꯠ ꯆꯦꯅ ꯎꯏꯁꯤꯟ ꯈꯥꯡꯂꯤ꯫ ꯃꯈꯨꯠ ꯅꯥꯝꯃꯗ ꯄꯥꯏꯔꯤꯕ ꯔꯤꯖꯜ ꯄꯦꯄꯔꯗꯣ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯨꯟꯅ ꯌꯦꯡꯉꯤ, ꯊꯥꯔꯤꯕ ꯃꯌꯦꯛꯁꯤꯡꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ꯫ ꯃꯇꯥꯡꯗꯨꯗꯅꯤ ꯄ꯭ꯔꯤꯇꯤꯅꯥ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯪꯉꯛꯈꯤꯕꯗꯣ꯫ ꯆꯦꯗꯨ ꯌꯦꯡꯂꯝꯕꯗꯩ ꯄꯤꯔꯥꯡꯅ ꯊꯨꯝꯃꯠꯂꯕ ꯃꯃꯤꯠ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ ꯌꯦꯡꯂꯛꯏ꯫ ꯍꯣꯏ ꯗꯣꯛꯇꯔ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯑꯊꯨꯕꯗ ꯇꯧꯅꯕ ꯇꯧꯔꯁꯦ꯫ ꯇꯦꯁ ꯀꯩꯀꯩ ꯇꯧꯕꯗꯣ ꯍꯌꯦꯡ ꯑꯗꯨꯝ ꯇꯧꯔꯁꯦ, ꯍꯧꯔꯁꯤꯔꯥ? ꯍꯣꯏ, ꯊꯝꯖꯔꯒꯦ ꯑꯗꯨꯗꯤ꯫ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯇꯨꯡꯗ ꯄ꯭ꯔꯤꯇꯤꯅꯥ ꯅꯣꯛꯃꯤ ꯁꯤꯂꯩꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯁꯨ ꯅꯥꯀꯟ ꯑꯣꯏꯔ ꯐꯝꯊꯔꯛꯏ, ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯅꯨꯄꯤ, ꯅꯪ ꯐꯔꯅꯤꯌꯦ, ꯅꯪ ꯅꯥꯕ ꯐꯔꯅꯤꯌꯦ꯫ ꯁꯤꯂꯩ ꯄ꯭ꯔꯤꯇꯤꯅꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄ꯭ꯔꯤꯇꯤꯅꯥ ꯍꯔꯥꯎꯕ ꯃꯇꯧꯗ ꯑꯃꯨꯛꯁꯨ, ꯍꯌꯦꯡꯃꯛ ꯅꯪ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯗꯧꯅꯤ, ꯅꯪꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯍꯧꯔꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯦ? ꯄ꯭ꯔꯤꯇꯤꯅꯥꯅ ꯁꯤꯂꯩꯒꯤ ꯃꯈꯨꯠꯇꯣ ꯇꯞꯅ ꯄꯥꯏꯁꯤꯟꯕꯤꯔꯛꯇꯨꯅ ꯊꯥꯖꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ, ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯅꯪꯒꯤ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯐꯦꯜ ꯑꯣꯏꯕꯒꯤ ꯆꯥꯟꯁ ꯋꯥꯡꯕꯅ ꯈꯔ ꯊꯨꯅ ꯇ꯭ꯔꯤꯠꯃꯦꯟ ꯍꯧꯁꯦꯅ ꯍꯥꯏ꯫ ꯅꯠꯇ꯭ꯔꯁꯨ ꯗꯣꯅꯔ ꯊꯤꯅꯤ, ꯑꯗꯨꯏꯗꯤ ꯅꯪ ꯐꯔꯗꯧꯅꯤ꯫ ꯄ꯭ꯔꯤꯇꯤꯅꯥꯅ ꯍꯔꯥꯎꯔꯤꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯁꯤꯂꯩ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯁꯤꯃꯁꯨ, ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯒ ꯑꯩ ꯅꯥꯕ ꯐꯒꯗꯕꯁꯨ ꯂꯩꯇ꯭ꯔꯦ, ꯑꯩꯒꯤ ꯃꯇꯝ ꯈꯔ ꯍꯦꯟꯅ ꯄꯤꯕꯅꯤ, ꯗꯣꯅꯔꯁꯨ ꯊꯤꯔꯨꯔꯅꯨ, ꯀꯩ ꯀꯥꯟꯅꯔꯨꯅꯤ, ꯄꯩꯁꯥ ꯃꯥꯡꯅꯕꯅꯤ꯫ ꯄ꯭ꯔꯤꯇꯤꯅꯥ ꯍꯥꯏꯐꯦꯠ ꯁꯣꯛꯈꯤ, ꯁꯥꯎꯔꯪ ꯇꯧꯅ, ꯇꯥꯅꯤꯡꯗꯦ ꯅꯨꯄꯤ, ꯍꯌꯦꯡꯃꯛ ꯇ꯭ꯔꯤꯠꯃꯦꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯍꯧꯅꯕ ꯇꯧꯒꯗꯕꯅꯤ, ꯍꯌꯦꯡ ꯉꯟꯅꯅꯦ ꯑꯩꯒ ꯄꯨꯟꯅ ꯆꯠꯀꯗꯕꯅꯤ꯫ ꯁꯤꯂꯩꯅ ꯍꯧꯅꯅ ꯃꯄꯤ ꯏꯔꯥ ꯑꯃꯨꯛ ꯆꯦꯜꯂꯛꯂꯦ꯫ ꯃꯗꯨꯃꯛꯅ ꯈꯣꯟꯖꯦꯜꯗꯣ ꯅꯤꯛꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯁꯨ ꯃꯊꯥ ꯌꯥꯝ ꯁꯥꯍꯜꯂꯦ꯫ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯑꯩꯒ ꯅꯛꯅꯕ ꯈꯨꯗꯤꯡ ꯋꯥꯍꯟꯅꯕ ꯄꯣꯛꯂꯛꯄ ꯃꯄꯣꯛꯅꯤ꯫ ꯄ꯭ꯔꯤꯇꯤꯅꯥ ꯑꯃꯨꯛꯁꯨ ꯁꯥꯎꯕ ꯃꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯃꯔꯛ ꯊꯠꯅ, ꯅꯪꯀꯣ ꯅꯪ ꯉꯁꯤꯅꯦ ꯑꯩꯅ ꯑꯣꯏꯅ ꯂꯥꯟꯕꯤꯅꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯅꯁꯥꯁꯦ ꯑꯗꯨꯝ ꯍꯟꯊꯅ ꯈꯟꯖꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯁꯨꯛ ꯆꯥꯎꯈꯠꯂ ꯃꯇꯝꯁꯤꯗ ꯗꯣꯅꯔ ꯑꯃ ꯊꯤꯕꯕꯨ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ? ꯅꯪ ꯍꯦꯟꯖꯤꯟꯅ ꯈꯟꯖꯟꯃꯜꯂꯦ ꯅꯨꯄꯤ, ꯑꯩ ꯁꯥꯎꯖꯔꯛꯁꯅꯤꯀꯣ꯫ ꯁꯤꯂꯩ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯃꯇꯥꯁꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯇꯝꯂꯛꯄ ꯃꯤꯅꯣꯛꯅꯤ꯫ ꯑꯩꯒꯤ ꯈꯨꯠꯇ ꯄꯩꯁꯥ ꯑꯃꯠꯇꯁꯨ ꯂꯩꯕ ꯅꯠꯇꯦ, ꯀꯥꯔꯗꯁꯨ ꯌꯨꯝꯗ ꯂꯩꯍꯧꯔꯦ, ꯄꯩꯁꯥ ꯌꯥꯎꯗꯅ ꯀꯔꯝ ꯂꯥꯌꯦꯡꯅꯤ? ꯅꯪꯉꯣꯟꯗ ꯑꯗꯨꯒꯤ ꯋꯥꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ? ꯑꯩꯅ ꯄꯨꯊꯣꯛꯅꯤ, ꯇꯥꯃꯣꯁꯨ ꯂꯩꯔꯤ, ꯏꯃꯥꯁꯨ꯫ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯅꯤ ꯅꯨꯄꯤ꯫ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯏꯀꯥꯏꯕ ꯈꯪꯂꯛꯏꯅꯣ? ꯑꯩꯅ ꯈꯪꯕꯗ ꯐꯥꯎꯗꯤ ꯈꯪꯈꯤꯗꯗꯥꯏꯅꯦ? ꯄ꯭ꯔꯤꯇꯤꯅꯥ, ꯆꯤꯡꯂꯞ ꯀꯧꯔꯛꯄꯅꯤ꯫ ꯄ꯭ꯔꯤꯇꯤꯅꯥ ꯅꯣꯛꯈꯤ꯫ ꯍꯥꯎ, ꯅꯪꯅ ꯏꯀꯥꯏꯅꯤ ꯍꯥꯏꯔꯒꯅꯦ ꯄꯨꯕꯅ ꯍꯦꯛ ꯈꯟꯇꯣ, ꯍꯌꯦꯡ ꯋꯥꯏ ꯅꯥꯕ ꯐꯔꯀꯥꯟꯗꯅꯦ 10 ꯀꯥꯕꯤꯗ ꯁꯤꯡꯉꯣ꯫ ꯏꯁ, ꯑꯩꯉꯣꯟꯗ ꯁꯦꯟꯗꯣꯏ ꯆꯥꯒꯦ ꯈꯜꯂꯤꯕ? ꯊꯥꯏꯅꯗꯩ ꯏꯃꯥ ꯀꯩꯊꯦꯜꯗ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯑꯣꯏꯒꯦꯅꯅꯦ ꯑꯦꯝ ꯏꯟ ꯂꯥꯏꯐꯀꯤ ꯑꯦꯁꯦ ꯑꯣꯏꯅ ꯏꯔꯛꯂꯤꯕ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯗꯣꯛꯇꯔ ꯑꯣꯏꯊꯣꯛꯈ꯭ꯔꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ? ꯗꯣꯛꯇꯔ ꯑꯣꯏꯔꯁꯨ ꯀꯩꯗꯧꯔꯒꯦ, ꯅꯪꯉꯣꯟꯗ ꯍꯧꯔꯅꯤ ꯁꯦꯟꯗꯣꯏ ꯁꯥꯟꯕ꯫ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯇꯥꯔꯦ꯫ ꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯇꯥꯔꯦꯗꯅ꯫ ꯉꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯥꯎꯊꯣꯛꯅꯗꯨꯅ ꯄꯦꯟꯖꯅ ꯅꯣꯛꯂꯤꯕꯗꯣ ꯎꯕꯗ ꯊꯃꯣꯏ ꯈꯔ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯍꯔꯥꯎꯕ ꯐꯥꯎꯖꯩ꯫ ꯁꯤꯂꯩꯕꯨ ꯉꯥꯛ ꯌꯦꯡꯂꯒ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯗꯣ ꯂꯥꯛꯑꯣ꯫ ꯀꯗꯥꯏꯗ? ꯆꯥꯛꯈꯨꯝꯗ꯫ ꯀꯩꯗꯧꯕ? ꯄ꯭ꯔꯤꯇꯤꯅꯥ ꯆꯪꯁꯤꯜꯂꯛꯂꯒ ꯁꯤꯂꯩꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯐꯝꯂꯤꯕꯗꯣ ꯂꯦꯞꯍꯜꯂꯤ꯫ ꯍꯣ, ꯋꯥꯍꯪ ꯄꯥꯎ ꯇꯧ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦ, ꯉꯁꯥꯏ ꯆꯥꯛꯁꯨ ꯆꯥꯗꯦ, ꯉꯔꯥꯡꯁꯨ ꯈꯦꯆ꯭ꯔꯤ ꯆꯥꯎꯁꯤ ꯂꯥꯎ꯫ ꯁꯤꯂꯩ ꯄ꯭ꯔꯤꯇꯤꯅꯥꯒꯤ ꯃꯈꯨꯠ ꯐꯥꯏ, ꯑꯗꯨꯒ ꯑꯩ ꯆꯥꯅꯤꯡꯗꯤꯌꯦ, ꯅꯪ ꯑꯣꯏꯅ ꯆꯥꯔꯨꯔꯣ, ꯑꯩꯒꯤ ꯆꯦꯟꯕꯗ ꯋꯥꯔꯝꯂꯅꯤ꯫ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃꯕꯅꯤꯀꯣ, ꯌꯥꯝ ꯉꯥꯡꯅꯔꯒꯨꯝꯁꯦ, ꯂꯥꯛꯑꯣ ꯁꯠ-ꯁꯠ꯫ ꯎꯄꯥꯏ ꯂꯩꯇꯦ ꯅꯨꯄꯤꯗꯣ ꯄ꯭ꯔꯤꯇꯤꯅꯥꯅ ꯉꯝꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫
ꯑꯁꯥꯕ ꯍꯪꯒꯤ ꯂꯥꯏꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕꯅꯤ ꯅꯨꯄꯥ ꯑꯃꯁꯨ ꯂꯟꯆꯦꯟ ꯃꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯅꯤꯡꯁꯤꯡ ꯅꯪ ꯆꯠꯂꯣ ꯑꯁꯤꯝꯇ ꯇꯥꯟꯅꯔꯨꯁꯣ ꯍꯥꯏꯔꯛꯄꯅꯤ ꯖꯤꯌꯥꯟꯗ ꯕ꯭ꯔꯤꯖꯦꯁꯅ ꯑꯀꯟꯕ ꯁꯥꯍꯨꯝꯒ ꯂꯣꯏꯅꯅ ꯊꯣꯛꯈ꯭ꯔꯤꯕ ꯂꯟꯆꯦꯟꯕꯕꯨ ꯇꯥꯟꯅꯔꯨꯅꯕ ꯍꯥꯏꯅ ꯄꯟꯊꯗꯤ ꯖꯤꯌꯥꯟꯁꯨ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯂꯒ ꯆꯦꯟꯆꯠ ꯇꯧꯅ ꯊꯣꯛꯈ꯭ꯔꯦ ꯕ꯭ꯔꯤꯖꯦꯁ ꯆꯠꯈ꯭ꯔꯤꯕ ꯖꯤꯌꯥꯟꯗ ꯌꯦꯡꯂꯝꯂꯒ ꯁꯣꯔ ꯑꯃꯨꯛ ꯍꯣꯟꯗꯣꯛꯇꯨꯅ ꯏꯃꯪ ꯃꯪꯅ ꯂꯦꯞꯍꯧꯕ ꯄꯣꯏꯔꯩꯕꯨ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯃꯈꯨꯠ ꯈꯨꯠꯁꯥꯗꯨꯅ ꯂꯥꯏꯕꯛꯇ ꯅꯥꯜꯂꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯥꯛꯇ ꯂꯦꯞꯄꯤ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯒꯅꯨ ꯃꯥꯁꯨ ꯉꯥꯛꯀꯤ ꯁꯥꯎꯕꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯅꯤ ꯄꯣꯏꯔꯩ ꯈꯨꯝꯗꯦ ꯃꯥꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯅꯕ ꯇꯧꯔꯛꯏ ꯕ꯭ꯔꯤꯖꯦꯁꯅ ꯀꯥꯏꯗꯅꯣ ꯆꯠꯂꯒꯦ ꯑꯩ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯕ꯭ꯔꯤꯖꯦꯁꯅ ꯇꯨꯡꯗ ꯇꯥꯟꯅꯔꯛꯏ ꯉꯥꯏꯈꯣ ꯑꯩꯒ ꯆꯠꯁꯤ ꯍꯥꯏꯅ ꯃꯥꯁꯨ ꯏꯟꯅꯔꯛꯏ ꯃꯇꯨꯡ ꯑꯗꯨꯕꯨ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯄꯣꯏꯔꯩ ꯒꯥꯔꯤꯗ ꯃꯈꯨꯠ ꯅꯥꯝꯃ ꯉꯥꯛꯇꯨꯅ ꯃꯈꯨꯠ ꯅꯥꯝꯃꯒꯤ ꯈꯨꯠꯁꯥꯅ ꯕꯤꯂꯨ ꯑꯅꯤꯗꯨꯗ ꯐ꯭ꯂꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯃꯀꯣꯛ ꯅꯣꯟꯊꯔꯛ ꯂꯩꯔꯝꯃꯤ ꯄꯣꯏꯔꯩ ꯑꯋꯥꯕ ꯃꯇꯧꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ ꯕ꯭ꯔꯤꯖꯦꯁꯅ ꯑꯃꯨꯛ ꯅꯀꯣꯛ ꯉꯥꯎꯔꯤꯔꯣ ꯉꯥꯏꯈꯣ ꯄꯣꯊꯥꯈꯣ ꯄꯣꯏꯔꯩ ꯃꯁꯥꯗꯨ ꯇꯞꯅ ꯅꯣꯟꯈꯠꯂꯛꯂꯒ ꯌꯥꯅꯤ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯅꯣ ꯀꯩꯁꯨ ꯇꯧꯗꯦꯕꯣ ꯅꯀꯣꯛꯇꯣ ꯏꯁꯤꯡ ꯈꯔ ꯊꯥꯈꯤꯁꯤ ꯄꯣꯏꯔꯩ ꯃꯇꯥꯎꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯁꯤꯟꯅꯗꯦ ꯒꯥꯔꯤꯒꯤ ꯊꯣꯡ ꯍꯥꯡꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯕ꯭ꯔꯤꯖꯦꯁꯁꯨ ꯑꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯇꯣꯞꯄ ꯋꯥ ꯑꯣꯏꯅ ꯑꯩꯒ ꯆꯠꯂꯁꯤ ꯑꯩ ꯊꯧꯒꯦ ꯒꯥꯔꯤꯗꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯄꯣꯏꯔꯩ ꯈꯨꯝꯂꯝꯗ꯭ꯔꯦ ꯒꯥꯔꯤ ꯀꯥꯈꯠꯇꯨꯅ ꯐꯝꯈꯤꯗꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯈ꯭ꯔꯦ ꯕ꯭ꯔꯤꯖꯦꯁ ꯃꯁꯥꯗꯣ ꯈꯔ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯅꯣꯟꯊꯔꯛꯇꯨꯅ ꯁꯤꯠ ꯕꯦꯜꯗꯣ ꯐꯥꯖꯤꯜꯂꯣ ꯄꯣꯏꯔꯩꯁꯨ ꯕꯦꯜꯗꯣ ꯐꯥꯖꯤꯜꯂꯒ ꯋꯥꯍꯩ ꯃꯈꯥ ꯇꯥꯔꯝꯗ ꯒꯥꯔꯤꯗꯨ ꯊꯧꯈ꯭ꯔꯦ ꯕ꯭ꯔꯤꯖꯦꯁ ꯃꯥꯗꯤ ꯃꯊꯥ ꯁꯥꯅ ꯆꯠꯈ꯭ꯔꯤꯕ ꯄꯣꯏꯔꯩꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯖꯤꯌꯥꯟꯅ ꯃꯄꯥꯟ ꯊꯣꯔꯛꯄꯗ ꯂꯟꯆꯦꯟꯕꯗꯤ ꯒꯥꯔꯤ ꯊꯧꯕ ꯍꯧꯈꯤꯔꯝꯂꯦ ꯖꯤꯌꯥꯟꯁꯨ ꯄꯟꯊꯗ ꯃꯥꯒꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯟꯆꯦꯟꯕꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯄꯅꯤ ꯂꯟꯆꯦꯟꯕ ꯃꯥꯗꯤ ꯑꯇꯩ ꯋꯥꯈꯜ ꯆꯪꯈꯤꯗ꯭ꯔꯦ ꯊꯧꯔꯤꯕ ꯒꯥꯔꯤꯗꯨꯁꯨ ꯁꯨꯝ ꯀꯟꯈꯠꯂꯛꯇꯨꯅ ꯀꯟꯅ ꯍꯦꯛꯇ ꯊꯧꯗꯨꯅ ꯃꯌꯨꯝ ꯌꯧꯈꯤꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯒꯥꯔꯤꯗꯨ ꯂꯥꯏꯁꯪ ꯂꯩꯔꯤꯕꯗꯨꯒꯤ ꯅꯥꯀꯟ ꯑꯣꯏꯔ ꯈꯥꯝꯂꯝꯂꯒ ꯒꯝ ꯃꯥꯡꯒꯣꯜ ꯇꯥꯅ ꯀꯥꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄ ꯖꯤꯌꯥꯟꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯂꯝꯁꯦꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯑꯣꯏ ꯅꯤꯄꯥ ꯉꯥꯏꯈꯣꯅꯦ ꯂꯟꯆꯦꯟꯕ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯃꯥꯕꯨ ꯀꯧꯔꯤꯕ ꯖꯤꯌꯥꯟꯕꯨ ꯎꯔꯕꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯃꯥꯅ ꯍꯦꯛ ꯏꯃꯨꯡ ꯆꯪꯈꯤꯕꯒ ꯃꯃꯥꯒ ꯑꯣꯛꯅꯩ ꯁꯃꯥꯅ ꯍꯜꯂꯛꯂꯝꯕ꯭ꯔꯣ ꯊꯦꯡꯉꯤꯗ ꯂꯟꯆꯦꯟꯕ ꯃꯃꯥꯅ ꯍꯪꯂꯤꯕꯗꯨꯁꯨ ꯈꯨꯝꯂꯝꯗꯦ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈ꯭ꯔꯦ ꯁꯃꯥ ꯉꯛꯅ ꯃꯆꯥꯅ ꯆꯪꯈꯤꯕꯗꯣ ꯌꯦꯡꯉꯤ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯖꯤꯌꯥꯟꯒ ꯑꯃꯨꯛ ꯑꯣꯛꯅꯔꯦ ꯖꯤꯌꯥꯟꯅ ꯊꯧꯔꯥꯅꯦ ꯅꯆꯥ ꯑꯩꯒ꯭ꯌꯥꯗꯨ ꯀꯔꯣꯝ ꯆꯪꯈ꯭ꯔꯦ ꯀꯩꯗꯧꯅꯒꯦ ꯅꯣꯏꯕꯣ ꯑꯩꯅ ꯀꯧꯕꯒ ꯈꯨꯝꯗꯕꯤ ꯆꯪꯈ꯭ꯔꯦꯅꯦ ꯃꯥꯒꯤ ꯀꯥꯗ ꯖꯤꯌꯥꯟ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦꯕ ꯋꯥꯍꯩꯗꯨꯃ ꯍꯥꯏꯔꯝꯂꯒ ꯁꯃꯥꯕꯨ ꯊꯩꯗꯨꯅ ꯆꯪꯈ꯭ꯔꯦ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯏꯉꯥꯎ ꯉꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯁꯃꯥꯗꯤ ꯂꯟꯆꯦꯟꯕꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯊꯩ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕ ꯃꯤꯄꯥꯏꯕ ꯇꯧꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯃꯌꯥꯝꯗꯨꯅ ꯑꯣꯠꯄꯒꯨꯝ ꯇꯧꯔꯤ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨꯁꯨ ꯑꯃꯨꯛ ꯇꯩꯊꯣꯛꯂꯤ ꯖꯤꯌꯥꯟ ꯂꯟꯆꯦꯟꯕꯅ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯊꯣꯡꯖꯤꯜꯂ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅ ꯆꯪꯁꯤꯜꯂꯛꯏ ꯈꯣꯡꯀꯥꯞ ꯂꯨꯝꯅ ꯊꯥꯡꯂꯒ ꯁꯃꯥꯒ ꯑꯣꯛꯅꯕꯗ ꯑꯣꯏꯈꯤꯕ ꯃꯥꯏꯊꯣꯡꯗꯨꯁꯨ ꯍꯟꯖꯤꯟꯈꯤꯗꯨꯅ ꯂꯨꯊꯕ ꯁꯛꯄꯝꯗ ꯂꯩꯈ꯭ꯔꯦ ꯖꯤꯌꯥꯟ ꯂꯟꯆꯦꯟꯕꯒꯤ ꯅꯥꯀꯟ ꯑꯣꯏꯔ ꯐꯝꯊꯔꯛꯇꯨꯅ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯊꯥꯔꯛꯏ ꯂꯟꯆꯦꯟꯕ ꯁꯥꯎꯅꯤꯡꯕ ꯃꯥꯟꯕ ꯋꯥꯍꯩ ꯈꯔ ꯍꯥꯟꯅ ꯆꯤꯡꯕꯥ ꯀꯥꯡꯂꯛꯏ ꯄꯣꯏꯔꯩꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯅꯤꯄꯥ ꯃꯆꯥꯊꯣꯏꯗꯣ ꯀꯥꯏ ꯂꯩꯔꯝꯅꯤ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ ꯂꯟꯆꯦꯟꯕ ꯖꯤꯌꯥꯟꯁꯨ ꯑꯗꯨ ꯃꯉꯥꯏ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯃꯥꯁꯨ ꯃꯇꯥꯎꯅ ꯇꯧꯔꯝꯂꯤꯕꯁꯦ ꯀꯩꯅꯣ ꯈꯟꯕꯗ ꯈꯪꯐꯝ ꯊꯣꯛꯇ꯭ꯔꯦ ꯑꯉꯥꯡꯗꯣ ꯑꯗꯨꯛ ꯋꯥꯅ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯏꯔꯥꯜ ꯂꯩꯇꯕ ꯅꯠꯇꯦ ꯏꯔꯥꯜ ꯌꯥꯝꯅ ꯂꯩ ꯄꯣꯏꯔꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ ꯈꯪꯅ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯕ ꯊꯤꯡꯈꯤꯗꯦ ꯌꯥꯔꯦꯁꯦ ꯅꯤꯄꯥ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯀꯣꯛ ꯆꯨꯡꯁꯤꯟꯅꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯩ ꯄꯣꯏꯔꯩꯕꯨꯗꯤ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ ꯃꯆꯥꯊꯣꯏꯅ ꯀꯩꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯝꯂꯕ ꯃꯥ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯒꯗꯕꯅꯤ ꯃꯥ ꯑꯁ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ
macha thoidu kai shotorom leiba madu maksu oiram sanu ani rung hak tumin leini lanchen ba tapna wangang lei angang du kai da leiramni jan magi mapham na pakhom leiti lanchen ba amuk su hairi hangba ya ba hanglam lani khangi adu ba amuk kan na khangna chana ba kana kana dano hangna ba toksi jan hanta mukti wangang lei khangna chana ba hairaga maga nakna ba natradi chatlamoi akhoi da koi da loina duna dong dong tawjarabasu mi tai di tawna dawani lanchen ban chummi haibaguma kok nom lei chummi wa ngangjarabasu mana comfortable oiba mi khaktada mana koi da ngangjabani loina jabani akhoi hongi nakta sulak tabani na pritina ga taila ga da hangbadi fani ai pritina manak te ni la ise ma su pau ta dribagira khashwai rakti kaino aise moi de ngarang na khampham tu ina maram di poi na moi ni da su hangangani lanchen ba chumring aying ba ma da yeng la lei wakhal ma da lopagum lupsulu lubani ngasai pritina mabani thengna khibada pritina gi mo ong ma to ning singlibani lanchen ba khalam ba wakhal chaplep laga jian da yeng lei ngai ko ngasai pritina na wa ma hagi harapani kaiwa lanchen ba chingyara ai shu khangde adu bai chingyare soidana macha thoi maram do eram ni thaje haina na litliba pamya to gi phorit khaw da gi magi phone do lokthok laga contact cha changduna recent call da changi thaurani macha haina save tawriba number do da thunamak namlaga call tawkhre ani du leita da na call do pairak pangairi adu kai dawrabano ahan ba call do pairak tre lanchen ba charang da ba mataw da uthuna call do amuk kanjina tawi machin da sulaita je takpagum soli call si paira uda matang du da jan gi phone sulai kananu yingi machi gi oirambada paikhatli hello che lanchen mama na tori ba call do pritina pairak lamde khoisang na phawri jan da onsin na yeng laga pairak ti jan su lanchen ba da yeng le phone da mon silaga hoi ibai da la age haikro wai du hairaga call kak tun hairi ai chata yadre jena kore adu nang pritina na paw hairak pa hairo ai su register tai laga paw phawna na ba haikrag khumli drelan chenba makok tamang nom laga phamore jam su thokre lanchen ba mu ko toge tawbada beg lai lanchen ma su thin thada tha paikhatli somdana nupi ani do khichi cha baloiraga pathara na ba haina changan krisilaibo lanchen mana ngasai hairamba wahai du ningsing laga masadu leita jate phungdi fana husilamle lanchen bada silegi paw sitam lagi khanna ka da changak pani magi phone do yengle phone do yenglo bada miss call ani hom leiram bada masadu pakhale sileida mu yengi tumduna leiramle madudagi call tawna ka dagi mapan thore ring chat paga paikhale hello tai lanchen bakra finglap tawna kaigino ngasai de call to bu pai jide nupi du kainom tawramlani haiba khanglabani adubu fingalap hairak paman ba wada itap tap thana khummi khachi charuba phone se bek ta tumi hauraba kaido ba yarge engona sorry ro phone pairak tabe lanchen ba phingna khungge tawrambado pritina gi wada da tap tharai kaisha tawde ado hayo lanchen mama mit ngahak usillaga tapna hanglei wahang khara macha thogi paw tarabra nangi nak talakbra nana ngasa ingonda haige haibado magi maramla koitho koi sin yauda direct hanglak paw hangduda khumpam khangdi madu makna tumin kari shu haidalei pakhom pifam khangdabana tara ina haise tumilation kino agi wahangi pakhom pir opritina lanchen mama na pritina da thaurani macha haini he kawbani adubu lusilak lawa matamdadi ming kawduna wari tawi khangi pritina maso ming panduna hangakliba wafamdo lanchen mana kayam hakchin laure haiba wahai ma haitringi tablapna hairei agyalan lanchen mama koknomi nupisina ura dawbugumna khonjel thokna su hairekli hairo mado silei mapung fan haiba ngamdi mana fana pawdu tamning labaso
ꯁꯤꯂꯩꯅ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯗꯦ꯫ ꯄ꯭ꯔꯤꯇꯤꯅꯥꯒꯤ ꯃꯇꯧꯗ ꯍꯦꯟꯅ ꯆꯤꯡꯅꯍꯜꯂꯕ ꯂꯟꯆꯦꯟꯕ ꯂꯩꯇꯥꯗꯅ ꯀꯧꯔꯛꯏ꯫ ꯄ꯭ꯔꯤꯇꯤꯅꯥ, ꯁꯦꯡꯅ ꯍꯥꯏꯌꯨ, ꯃꯆꯥꯊꯣꯏ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄ꯭ꯔꯥ? ꯋꯥ ꯂꯣꯠꯀꯅꯨ, ꯍꯥꯏꯔꯛꯑꯣ꯫ ꯑꯩꯒ꯭ꯌꯥꯅ ꯑꯇꯣꯞꯄꯗ ꯄꯥꯎꯁꯦ ꯇꯝꯂꯣꯏ ꯍꯥꯏꯅ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ꯫ ꯂꯟꯆꯦꯟꯕ ꯉꯛꯅ, ꯀꯩꯕꯣ? ꯍꯥꯟꯅ ꯍꯥꯏꯕꯤꯌꯣ꯫ ꯑꯩꯒ꯭ꯌꯥꯅ ꯑꯇꯣꯞꯄꯗ ꯄꯥꯎꯁꯦ ꯍꯥꯏꯔꯣꯏ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯩ ꯇꯝꯕ ꯉꯝꯂꯣꯏ꯫ ꯀꯩꯅꯣ ꯄ꯭ꯔꯤꯇꯤꯅꯥ ꯅꯪ ꯍꯥꯏꯁꯦ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯄ꯭ꯔꯤꯇꯤꯅꯥ ꯃꯈꯣꯏꯒꯤ ꯁꯥꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯌꯨꯝꯗꯨꯒꯤ ꯇꯦꯔꯦꯁ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯂꯥꯞꯅ ꯃꯤꯐꯝ ꯊꯝꯃꯤ, ꯑꯗꯨꯒ ꯇꯞꯅ ꯋꯥ ꯍꯥꯏꯗꯨꯅꯁꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯆꯥꯊꯣꯏ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯌꯦ꯫ ꯑꯁꯦꯡꯕꯩꯔꯥ? ꯑꯩꯒꯤ ꯋꯥꯁꯦ ꯂꯣꯏꯕ ꯐꯥꯎꯗꯪꯗꯤ ꯇꯥꯕꯤꯌꯨ꯫ ꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯩ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄꯤꯒꯅꯨ, ꯃꯔꯨ ꯑꯣꯏꯅ ꯄꯣꯏꯔꯩꯗ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯑꯩꯒ꯭ꯌꯥꯗꯗꯤ ꯋꯥ ꯂꯣꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯥꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯁꯤꯜꯂꯛꯄ ꯑꯁ꯭ꯋꯥꯏꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯄꯨꯈꯠꯂꯛꯄꯅꯤ꯫ ꯂꯟꯆꯦꯟꯕ ꯐꯝꯂꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯄꯥꯈꯠꯅ, ꯑꯦꯛꯁꯤꯗꯦꯟ ꯍꯥꯏꯕ? ꯅꯠꯇꯦ, ꯍꯧꯖꯤꯛꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ꯭ꯔꯥ? ꯂꯩꯇꯦ, ꯌꯨꯝꯗ ꯂꯩꯌꯦ꯫ ꯇꯨꯝꯍꯧꯔꯤ ꯍꯧꯖꯤꯛꯄꯨꯗꯤ꯫ ꯃꯈꯨꯠ ꯈꯔ ꯍꯨꯕꯥꯠꯂꯦ, ꯑꯗꯨꯒ ꯃꯀꯣꯛ ꯃꯔꯥꯏꯕꯛꯇ ꯈꯔ ꯁꯣꯛꯂꯦ꯫ ꯀꯩꯁꯨꯕꯨꯗꯤ ꯇꯧꯔꯔꯣꯏ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯦꯛꯁꯤꯗꯦꯟꯅꯣ? ꯄ꯭ꯔꯤꯇꯤꯅꯥ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯣ ꯂꯤꯊꯣꯛꯂꯤ꯫ ꯂꯟꯆꯦꯟꯕ ꯁꯥꯎꯅ, ꯑꯩ ꯄꯣꯏꯔꯩꯕꯨꯗꯤ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ꯫ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯣꯏꯔꯁꯨ ꯃꯆꯥꯊꯣꯏꯗꯣ ꯑꯩꯒꯤ ꯏꯆꯟꯃꯛꯅꯤ ꯈꯟꯈ꯭ꯔꯕꯅꯤ꯫ ꯏꯆꯟꯕꯨ ꯇꯔꯥꯏ ꯍꯨꯟꯗꯣꯛꯅꯕ ꯃꯥꯕꯨꯗꯤ ꯑꯩꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯄ꯭ꯔꯤꯇꯤꯅꯥꯅ ꯂꯟꯆꯦꯟꯕꯕꯨ ꯐꯥꯊꯔꯛꯏ꯫ ꯄꯣꯏꯔꯩꯒꯤ ꯃꯔꯥꯜꯗꯤ ꯆꯥꯎꯅ ꯂꯩꯔꯦ꯫ ꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕꯁꯨ ꯊꯣꯛꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯒ꯭ꯌꯥ, ꯍꯧꯖꯤꯛ ꯂꯨꯔꯤꯕꯁꯦ… ꯀꯩꯅꯣ ꯂꯨꯔꯤꯁꯦ? ꯄꯣꯏꯔꯩꯗ ꯃꯥꯒꯤ ꯋꯥ ꯇꯝꯕꯤꯒꯅꯨ, ꯄꯣꯏꯔꯩꯗ ꯈꯛ ꯅꯠꯇꯦ ꯀꯅꯥꯗꯁꯨ ꯇꯝꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯁꯤꯂꯩꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯛꯂꯦ꯫ ꯂꯟꯆꯦꯟꯕ ꯇꯞꯅ ꯐꯥꯊꯔꯛꯇꯨꯅ ꯃꯈꯨꯠꯅ ꯃꯔꯥꯏꯕꯛ ꯄꯥꯏꯁꯤꯜꯂꯒ ꯂꯩ꯫ KFC ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯇꯧꯈ꯭ꯔꯕ꯭ꯔꯥ? ꯄ꯭ꯔꯤꯇꯤꯅꯥ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ, ꯈꯣꯟꯖꯦꯜꯗꯨ ꯇꯅꯤꯛ ꯇꯧꯔꯛꯇꯨꯅ ꯏꯐ ꯐꯖꯅ ꯍꯥꯏꯔꯛꯏ꯫ ꯇꯧꯔꯦ, ꯉꯁꯤ ꯔꯤꯖꯜ ꯂꯥꯛꯑꯦ꯫ ꯂꯟꯆꯦꯟꯕ ꯈꯪꯅꯤꯡꯅ, ꯀꯩ ꯍꯥꯏꯔꯛꯀꯦ ꯔꯤꯖꯜꯗ? ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯃꯄꯤꯗꯣ ꯁꯤꯟꯊꯔꯛꯂꯦ ꯄ꯭ꯔꯤꯇꯤꯅꯥ꯫ 4th stage ꯂꯩꯔꯝꯃꯤ꯫ 5th stage ꯌꯧꯕꯗ ꯃꯥꯒꯤ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯔꯅꯤ꯫ ꯋꯥ ꯉꯥꯡꯉꯛꯈꯤꯗ꯭ꯔꯦ, ꯎꯆꯨꯞ ꯌꯨꯡꯕꯒꯨꯝꯅ ꯆꯞ ꯂꯦꯞꯇꯨꯅ ꯑꯌꯦꯡꯕ ꯑꯃꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯟꯆꯦꯟꯕ꯫ ꯉꯁꯥꯏꯁꯨ ꯏ ꯑꯣꯏ꯫ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯂꯣꯛ ꯈꯨꯔꯛꯄꯗ ꯏ ꯌꯥꯎꯔꯛꯏ꯫ ꯃꯥ ꯃꯁꯥꯗꯣ ꯌꯥꯝ ꯆꯣꯛꯊꯈ꯭ꯔꯦ꯫ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯂꯟꯆꯦꯟꯕꯗꯣ, ꯃꯄꯤꯁꯨ ꯁꯤꯟꯊꯔꯛꯂꯦ꯫ ꯃꯅꯥꯀꯣꯡꯗ ꯅꯞꯂꯤꯕ ꯐꯣꯟꯗꯒꯤ ꯄ꯭ꯔꯤꯇꯤꯅꯥꯅ ꯍꯥꯏꯔꯛꯄ ꯑꯃꯨꯛꯁꯨ ꯇꯥꯔꯛꯏ꯫ ꯍꯌꯦꯡꯗꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯍꯧꯅꯕ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯗꯦ꯫ ꯑꯩꯅ ꯅꯝꯗꯅ ꯌꯥꯅꯕꯗꯤ ꯉꯥꯡꯅꯔꯦ, ꯑꯗꯨꯕꯨ ꯃꯥ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯝ ꯍꯟꯊꯅꯁꯨ ꯌꯦꯡꯖꯈ꯭ꯔꯦ꯫ ꯑꯩꯒ꯭ꯌꯥꯂꯟ, ꯃꯥꯕꯨ ꯐꯅꯕ ꯑꯃꯨꯛꯇ ꯂꯥꯌꯦꯡꯁꯤ꯫ ꯑꯩ ꯃꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯃꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯂꯔꯣꯏ꯫ ꯏꯔꯥꯡ ꯂꯥꯡꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯗꯨꯃꯛ ꯂꯩꯍꯟꯁꯤ꯫ ꯃꯥꯕꯨ ꯀꯟꯁꯤ ꯑꯩꯒ꯭ꯌꯥꯂꯟ, ꯃꯥꯕꯨ ꯀꯟꯁꯤ꯫ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯇꯤꯅꯥ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯄꯛꯂꯦ꯫ ꯂꯟꯁꯨ ꯋꯥ ꯃꯈꯥ ꯇꯞꯅ ꯉꯥꯡꯂꯛꯏ꯫ ꯀꯞꯀꯅꯨꯁꯦ, ꯀꯞꯄ ꯇꯣꯛꯑꯣꯕꯁꯦ꯫ ꯅꯥꯄꯤꯗꯨ ꯇꯩꯊꯣꯛ, ꯃꯆꯥꯊꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏꯕ꯫ ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯅꯪꯁꯨ ꯂꯩꯔꯤ, ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯅꯅꯦ ꯃꯥꯕꯨ ꯂꯥꯌꯦꯡꯒꯗꯕꯅꯤ꯫ ꯃꯥꯒꯤ ꯃꯥꯡꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯎꯠꯀꯅꯨ꯫ ꯌꯥꯔꯤꯃꯈꯩ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯨ꯫ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤꯅ ꯃꯥ ꯅꯣꯛꯄꯗꯤ ꯀꯥꯎꯈ꯭ꯔꯦ꯫ ꯃꯄꯥꯟ ꯊꯣꯡꯗ ꯅꯣꯛꯄ ꯃꯥꯒꯤ ꯃꯤꯅꯣꯛꯇꯨꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯑꯋꯥꯕꯒꯤ ꯃꯃꯤꯗꯣ ꯑꯩ ꯎꯕ ꯐꯪꯉꯤ꯫ ꯃꯗꯨ ꯐꯅꯃꯛ ꯑꯣꯏꯁꯅꯨ, ꯋꯥꯈꯜ ꯁꯣꯟꯊꯍꯟꯒꯅꯨ꯫ ꯅꯪꯅ ꯈꯔ ꯊꯦꯝꯖꯤꯟꯕꯤꯒꯗꯕꯅꯤ꯫ ꯅꯪꯁꯨ ꯌꯥꯎꯅ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯥꯗꯤ ꯀꯩ ꯑꯣꯏꯅꯤ? ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯎ, ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯃꯇꯝꯁꯦ ꯁꯦꯝꯗꯣꯛꯑꯒꯦ꯫ ꯍꯌꯦꯡ ꯑꯣꯏꯅ ꯇꯥꯅꯕ ꯍꯥꯏꯈ꯭ꯔꯒꯦ, ꯑꯗꯨꯒ ꯍꯌꯦꯡ ꯌꯥꯔꯤꯉꯩ ꯑꯗꯨꯝ ꯉꯟꯅ ꯃꯥꯕꯨ ꯄꯨꯔꯛꯑꯣ꯫ ꯉꯁꯤꯗꯤ ꯃꯥꯕꯨ ꯈꯔ ꯌꯦꯡꯁꯤꯜꯂꯨꯀꯣ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯆꯠꯂꯣ꯫ ꯅꯪꯁꯨ ꯅꯊꯧ ꯇꯧꯔꯨꯔꯣ, ꯑꯩꯁꯨꯅꯦ ꯐꯤꯒ ꯑꯝꯇ ꯍꯣꯡꯈꯤꯒꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯦ? ꯉꯁꯥꯏꯗꯩ ꯐꯤ ꯍꯣꯡꯗ꯭ꯔꯤꯕꯣ? ꯑꯩꯒ꯭ꯌꯥ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯔꯤꯅꯣ? ꯌꯨꯝꯗ ꯂꯩꯌꯦ, ꯉꯁꯥꯏꯗꯩ ꯐꯤ ꯍꯣꯡꯕ ꯋꯥꯈꯜꯗ ꯂꯩꯔꯨꯗ꯭ꯔꯦ, ꯑꯗꯨꯏꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯪ ꯇꯥꯕ ꯑꯃ ꯈꯪꯂꯕꯅꯤꯅ ꯋꯥꯈꯜꯁꯦ ꯈꯔ ꯏꯪꯉꯤ꯫ ꯍꯣꯏ, ꯑꯗꯨ ꯍꯥꯏꯗꯣꯛꯄꯤꯅꯨꯀꯣ꯫ ꯍꯥꯏꯔꯨꯁꯦ, ꯑꯩꯁꯨ ꯄꯣꯔꯩꯗꯣ ꯈꯔ ꯈꯪꯍꯟꯒꯦ, ꯃꯥꯁꯨ ꯋꯥꯖꯁꯅꯨ꯫ ꯃꯆꯥꯊꯣꯏꯅ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯔꯕ ꯃꯇꯝꯗꯅꯦ, ꯃꯥ ꯃꯆꯥꯊꯣꯏꯒꯤ ꯃꯒꯨꯟ ꯈꯪꯉꯛꯀꯅꯤ꯫ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯑꯅꯤꯗꯣ꯫
नुमिदांगी मतमनी ब्रिजेश होइदगी हलक्लबतो कादा थोंगलोन सिलगा लेखिबा मफमदगी मची हौजिक फावबा अदुमक लेंगदा लेरी मखुत्तसु पाइरी नुपी माना मतम चुप्पदा चेक्सिन्ना लूना थमजबा नोटपैडतो मदुगी लमाइदा तारिबा अयेकपा मम्मीसिंगदुबो अममम तोइना नुंसीना नाली थारिबा फमुंग अनिगी कारकता लेरिबा साइड टेबल मचादुदगी मदुगी मथक्ता फ्रेम चल्लगा सिलै मबानिगी लुहोंबगी फोटोदो मिटफम थमलुई नोटपैडता येंगलगा नोकमी तौरंबा सकफम हंजिनखिदुना निंगमदबगी मम्मी ओइना माइथोंदा तमलई नुपी माना हेक तुम्बा फमुंगदुदा ngatharaga famduna leirambani tamna hogolakलाga टेबल मनाक चंगसिलगा नकना लेपी मखुत येदो तिंगथोकलागा फ्रेम चमलबा फोटोदो पाइखतली मुन्नंग हाकती येंगी तारी इसिंग सेंगलबा सकतम अनीदो नुपा माना नोकनिंगदा नोखिबा मिनोकतो फोटोदुदी कयादा सिंग माना तारिबा अदुमंगाई नुपी मासो इंगना तम्बा मिनोक अमा मगुल लेना माइथोंदुदा तरक तरक nganthoi नोटपैडुगा पुन्ना फोटो फ्रेमदो पाइरगा हानगी मफमदा फमथरक्तुना फोटोदो हंजिन हंजिन येंगली पिरांगतुना थुमतलबा मिसना अनीदुना नोकमी चिबाल लेंगदुना तपना मुक्सु हाइरई सोंथांगनबा खोंजेलदा नुपीदुगी फोटोदुदा येंगलगा अइबु वारौरंगनी हाइबसु खंगी अइबु सौनिंगलंगनी हाइबसु खंगी अदुबु मचा थोय तातो नफमदा यामना लानख्रे नंगी असेंगबा नुंसीबबो मतम चाना अइना खंगबा ngamखिद्रे इफमदा इंगित कया अमा पीरबसु नंगी नुंसीबा नतो कयाबो अइना लुमसिना लौहौदबगी नंगैबो मुक्तदि ngakpe तातो नफमदा याम लानख्रे मचा थोय अइ याम लानख्रे इसानी इसागी इराल खंगकअबा मिकुपसिदा अइगी इराल ngakpinaba नंदे अइगी नाकता लेरमद्रे वाहेसिंगदु हाइदुना मथोंग खंगदना मचेलिसिंग थोकना काइरबा थमोयेदो थेमसिनबा ngamda हिक कपले नुपासु कपा हे उत्पगुमना थमोय काइरे ताकपगुम लुहोंबगी फोटोदो चेना कोनसंजरगा मचाबु कौबा लाकपा सनातोंबीदो थोंजिंदा लेपतुना ले निंफुम मचाना सोलिबा वहाइसु ताइ मखोइना खंगदबा करिगुंबा खना लेरे हाइबदी मासु खंख्रे अदुबु ngahak लेरगा थोंदो कोकोक थिल्लगा मचाबु कौवी थोइबा ताब्रो खुमक्ते पोइरे असुमा ममाइ लुक्थदुना कपली ताब्रो थोइबा इमाना कौरिसे ताब्रो नंबो पोइरे कपलंबा लेपलगा थोंगलोमदा मिटफम थम्मी नंगबु चाकसे खरा चाथोकनबा तौसिदा ngarangsu chade ngasaidagi su chak maru mata na yada taraktri imaga babaga chathokpiru ai chaningdre madu yaroi nasado yengba ngamdre ngaranga ngasiga chaba tumba watpadane nasado yeng ima ai tasing chani nangna dumna leiraga karamda imau thoibi thigani nangbo dumna leirigi haibro thongse hang imaga wari amta sanase thoiba पोइरे तपना हौगलक्तुना थोंदो हांगदोकलगा ममाबु ततु येंगले सनातोंबी मुन्ना येंगले खंगौदे ममा ओइबिगी मिटलुदगी पिरांग मरिक अचौबा मसिन थकिबा सनातोंबी का मनुंग चंगक्तुना मचागी पांबोम अनि पाइदुना थोइबा कइनु नंग तौरिबसिबो नंगना असुमना तौरगा करमना नंगी मचा थोइ थीगनी इमा मादो काय लेरमने चाक चारमगद्रा तुमलमगद्रा मा कपलमगद्रा मादी मपी याम नौगनबनी पुक्नी नुंसीबसु थोबनी मा याम कपलमगनी वाइसिंगदु हाइना पोइरे मपीदो लेपले त सिंथरगले सनातोंबीना मचाबो कोनसिनबी ऐसे याम फलमद्रे इमा नचासे याम फलमद्रे मागी थमोय मसक ऐ अपंगमना जाइना खंगबा ngamlodre वारी वाखों खंग्रबसु चिंगनबना थलई अदुबु मतांगदुदा वहंग हंगलुबा मतांग साद्रे खनली हेमजिनबो ओइन होटनाबिरई से इमा वाहेगी नंगना सुमना कपतुना लेरगने मचा थोय अखोयगी नाकता हलोय नंगना सुमना सुम तौरबदी नसाना नसावा वहंजबा खक्तो ओइरकनी नंगना दुमना लेख्रगने अखोयगी मचा थोयदी कनाना थीगने अखोयगी नाकता कनाना पुरकनी मा अइबु या वारमख्रे अइबु वारोबना अइबु थादोक्तुना चटख्रे इमौदो नंगबु वारोबा कैसु लेरमलो
ꯁꯦ ꯆꯥꯛꯇꯣ ꯈꯔ ꯆꯥꯊꯣꯛꯂꯣ ꯂꯥꯎ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯔꯣꯏ ꯃꯥꯕꯨ ꯐꯪꯅꯕ ꯊꯤꯒꯗꯕꯅꯤ ꯂꯥꯎ ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯅꯤ ꯑꯍꯤꯡ ꯑꯊꯦꯡ ꯇꯥꯡꯂꯧꯅꯤ ꯇꯠꯇꯅ ꯀꯥꯏꯍꯧꯔꯤ ꯄꯣꯊꯥꯕ ꯌꯥꯗ ꯑꯣꯠꯂꯛꯂꯤ ꯅꯨꯄꯥ ꯃꯥꯟꯕ ꯈꯣꯏꯊꯨꯝꯂꯕ ꯈꯣꯟꯖꯦꯜꯅ ꯅꯨꯡꯁꯤꯕ ꯁꯨꯔꯒ ꯂꯣꯏꯅꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯏꯍꯧꯗꯨꯅ ꯀꯧꯔꯤ ꯅꯨꯄꯤ ꯃꯥꯕꯨ ꯂꯩꯇꯥꯍꯟꯗ ꯇꯁꯦꯡꯅ ꯀꯧꯔꯛꯂꯕꯣꯏ ꯈꯜꯂꯤ ꯑꯁꯦꯡꯕ ꯈꯣꯟꯖꯦꯜꯅꯤ ꯅꯤꯡꯂꯨꯏ ꯅꯨꯡꯁꯤꯅ ꯃꯥꯕꯨ ꯀꯧꯔꯛꯄꯅꯤ ꯈꯟꯖꯔꯨꯏ ꯊꯃꯣꯏꯗ ꯂꯥꯇꯨꯅ ꯊꯝꯂꯤꯕ ꯃꯒꯨꯟ ꯂꯩꯕ ꯁꯛꯇꯝꯗꯨꯅ ꯃꯆꯥꯊꯣꯏ ꯀꯥꯏꯍꯧꯔꯦꯕꯤ ꯃꯇꯥꯒꯨꯝ ꯅꯨꯡꯁꯤꯕ ꯉꯥꯎꯍꯜꯂꯒꯦ ꯈꯟꯕꯒꯨꯝ ꯇꯥꯔꯛꯂꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯤꯆꯦꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯗꯨꯗ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯐꯃꯨꯡ ꯃꯌꯥꯏꯗ ꯐꯝꯃꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛꯁꯨ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯁꯤꯟꯗꯨꯅ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯌꯦꯡꯖꯔꯨꯏ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯃꯔꯤꯛ ꯈꯔ ꯉꯍꯧ ꯆꯠꯄ ꯍꯧꯔꯛꯏ ꯃꯃꯤꯠ ꯑꯅꯤꯗꯣ ꯃꯊꯛꯇ ꯑꯣꯟꯈꯠꯂꯒ ꯇꯥꯔꯛꯇꯅꯕ ꯍꯣꯠꯅꯩ ꯉꯝꯁꯨ ꯉꯝꯂꯦ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯐꯝꯂꯝꯂꯕ ꯇꯨꯡ ꯌꯦꯞꯁꯤꯟꯕ ꯀꯥꯡꯈꯜꯗꯣ ꯇꯞꯅ ꯍꯩꯗꯣꯛꯇꯨꯅ ꯀꯨꯝꯊꯔꯛꯇꯨꯅ ꯂꯦꯞꯄꯤ ꯐꯃꯥꯡꯗ ꯂꯩꯔꯤꯕ ꯁꯦꯟꯗꯜꯗꯣ ꯑꯃꯨꯛ ꯇꯣꯡꯁꯤꯜꯂꯒ ꯀꯥꯗꯒꯤ ꯊꯣꯔꯛꯂꯦ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯊꯥꯡꯗꯨꯅ ꯊꯣꯔꯛꯄꯅ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎꯗꯣ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯍꯥꯡꯂꯦ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯂꯦꯞꯄꯤ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯕꯜꯕꯀꯤ ꯃꯩꯉꯥꯜꯅ ꯑꯀꯣꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯏ ꯑꯗꯨꯕꯨ ꯃꯥ ꯑꯀꯣꯏꯕꯗꯣ ꯍꯟꯅ ꯌꯦꯡꯗꯦ ꯆꯨꯔꯤ ꯇꯥꯐꯤꯝꯗ ꯀꯨꯝꯊꯔꯛꯂꯒ ꯃꯥꯡꯒꯣꯜ ꯀꯥꯈꯠꯄꯒꯤ ꯊꯥꯛꯇꯨꯗ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯅꯣꯡꯗꯣꯜ ꯊꯛꯇ ꯄꯥꯛꯅ ꯁꯟꯗꯣꯛꯈ꯭ꯔꯤꯕ ꯑꯇꯤꯌꯥꯗꯨꯗ ꯃꯤꯠꯌꯦꯡ ꯁꯥꯅ ꯌꯦꯡꯏ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯁꯩꯊꯥꯅꯐꯝ ꯑꯣꯏꯔꯤꯕ ꯃꯗꯣꯝ ꯉꯥꯟꯕꯤ ꯊꯥꯖ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯂꯣꯠꯈꯤꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨꯃꯛꯅ ꯎꯕꯁꯨ ꯐꯪꯂꯝꯗꯦ ꯊꯥꯖ ꯃꯥꯒꯤ ꯃꯍꯨꯠ ꯇꯥꯝꯅ ꯅꯣꯡꯗꯣꯜ ꯊꯛꯇ ꯇꯒꯨꯞ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯜꯂꯤꯕ ꯊꯋꯥꯟ ꯃꯤꯆꯥꯛꯁꯤꯡꯗꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯑꯣꯝꯆꯥꯛꯅꯔꯕ ꯊꯃꯣꯏꯗꯨꯕꯨ ꯏꯪꯍꯟꯕ ꯉꯝꯒꯗ꯭ꯔꯥ ꯇꯅꯤꯛꯂꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯛꯂꯤ ꯃꯥꯅ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯕꯨ ꯀꯧꯔꯛꯄꯗꯣ ꯇꯥꯔꯛꯏ ꯃꯆꯥꯊꯣꯏ ꯁꯤꯂꯩ ꯏꯉꯛꯉꯛꯅ ꯁꯨꯃꯥꯡꯂꯣꯝꯗ ꯌꯦꯡꯂꯛꯏ ꯎꯔꯦ ꯂꯦꯞꯂꯝꯂꯤꯕ ꯅꯨꯄꯥꯗꯣ ꯅꯣꯛꯃꯤ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯍꯥꯛꯇꯣ ꯁꯤꯂꯩ ꯃꯥꯁꯨ ꯃꯁꯥ ꯈꯪꯗ ꯅꯣꯛꯐꯦꯠ ꯇꯧꯖꯈꯤ ꯐꯝꯂꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯍꯔꯥꯎ ꯀꯧꯖꯔꯨꯏ ꯇꯥꯇꯣꯟ ꯑꯗꯨꯕꯨ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯃꯥꯡꯗ ꯂꯦꯞꯂꯝꯕ ꯃꯍꯥꯛꯇꯣ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯁꯤꯂꯩ ꯄꯥꯈꯠꯂ ꯃꯃꯥꯏ ꯀꯣꯏꯂꯩ ꯂꯩꯇꯨꯅ ꯌꯦꯡꯏ ꯎꯔꯛꯂꯦ ꯍꯧꯖꯤꯛꯇ ꯂꯥꯏꯁꯪ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯣ ꯁꯤꯂꯩ ꯃꯤꯅꯣꯛꯇꯣ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯆꯦꯟꯁꯤꯜꯂꯤ ꯇꯥꯇꯣꯟ ꯄꯣꯏꯔꯩ ꯅꯣꯛꯃꯤ ꯇꯧꯅ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯒꯤ ꯃꯁꯥ ꯑꯃꯗ ꯌꯥꯟꯊꯗꯨꯅ ꯁꯥꯠꯂꯤꯕ ꯁꯝꯖꯦ ꯂꯩꯔꯥꯡꯗꯣ ꯆꯔꯣꯡ ꯑꯃ ꯍꯦꯛꯏ ꯁꯤꯂꯩ ꯀꯩꯁꯨ ꯍꯥꯏꯗ ꯅꯣꯛꯃꯤ ꯅꯨꯄꯥ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯣ ꯃꯆꯥꯊꯣꯏ ꯁꯤꯂꯩ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯗꯨꯒ ꯇꯞꯂꯤ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯦꯞꯄꯤ ꯄꯣꯏꯔꯩ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯝꯖꯤꯔꯩ ꯂꯩꯔꯥꯡ ꯑꯗꯣ ꯅꯨꯄꯤ ꯃꯥꯒꯤ ꯂꯨꯈꯝ ꯑꯣꯏꯔꯞ ꯆꯠꯊꯅ ꯄꯨꯜꯂꯤꯕ ꯁꯝꯕꯨꯜꯗꯨꯗ ꯀꯣꯏꯅ ꯂꯩꯗꯨꯅ ꯃꯐꯝ ꯆꯥꯅ ꯊꯦꯠꯆꯤꯟꯕꯤꯔꯛꯏ ꯁꯤꯂꯩ ꯃꯈꯨꯠ ꯊꯥꯡꯒꯠꯂꯨꯒ ꯂꯩꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯏ ꯑꯗꯨꯒ ꯄꯣꯏꯔꯩ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯐꯖꯕ꯭ꯔꯥ ꯇꯥꯇꯣꯟ ꯐꯖꯩ ꯄꯛꯆꯩꯌꯦ ꯌꯥꯝꯅ ꯁꯤꯂꯩ ꯏꯀꯥꯏꯅ ꯃꯃꯥꯏ ꯂꯨꯛꯊꯈꯤ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏ ꯆꯤꯟꯕꯤꯒꯦ ꯌꯥꯕ꯭ꯔꯥ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯅꯣꯟꯊꯔꯝꯕ ꯃꯃꯥꯏꯗꯣ ꯐꯠ ꯅꯣꯟꯈꯠꯂꯛꯏ ꯃꯥꯅ ꯅꯣꯟꯈꯠꯂꯛꯄꯗ ꯄꯣꯏꯔꯩꯗꯤ ꯃꯉꯣꯟꯗꯒꯤ ꯇꯞꯅ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯇꯥꯇꯣꯟ ꯀꯥꯏ ꯆꯠꯂꯤꯅꯣ ꯇꯥꯇꯣꯟ ꯅꯪ ꯆꯠꯈꯤꯅꯨꯋꯣ ꯑꯩꯕꯨ ꯏꯊꯟꯗ ꯍꯨꯟꯗꯣꯛꯂꯝꯃꯒ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯉꯥꯏꯈꯣ ꯇꯥꯇꯣꯟ ꯍꯥꯏꯅ ꯀꯣꯟꯇꯛ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗ ꯇꯥꯔꯛꯄ ꯃꯄꯣꯞ ꯆꯥꯎꯕ ꯅꯣꯡꯂꯤꯛ ꯑꯃꯅ ꯋꯥꯈꯜꯒꯤ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯂꯨꯕꯒꯤ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯍꯜꯂꯈꯜꯂꯤ ꯁꯤꯂꯩ ꯋꯥꯈꯜ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯇꯁꯦꯡꯕ ꯑꯣꯏꯅ ꯈꯟꯈ꯭ꯔꯕꯒꯨꯝꯅ ꯃꯃꯥꯏꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯄꯣꯏꯔꯩꯕꯨ ꯊꯤꯖꯔꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯐꯅꯃꯛ ꯑꯃꯝꯕ ꯍꯤꯡꯗꯨꯗ ꯊꯤꯔꯕꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯃꯃꯤꯗꯤ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯅꯠꯇꯅ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦ
ꯁꯤꯂꯩ ꯂꯦꯞꯃꯟꯕꯗꯨ ꯃꯈꯥꯗꯒꯤ ꯐꯝꯊꯔꯛꯏ ꯆꯣꯛꯊꯔꯕ ꯈꯣꯡꯗꯨꯅ ꯃꯁꯥꯒꯤ ꯑꯔꯨꯝꯕ ꯄꯨꯕ ꯉꯝꯗ꯭ꯔꯕꯒꯨꯝꯅ ꯂꯩꯃꯥꯏꯗ ꯅꯤꯡꯉꯥꯏꯗ ꯐꯝꯊꯔꯛꯄꯅꯤ ꯁꯤꯟꯊꯔꯛꯄꯁꯨ ꯈꯪꯍꯧꯗꯦ ꯇꯨꯡꯁꯤꯜꯂꯒ ꯂꯩꯔꯝꯕꯒꯨꯝꯅ ꯃꯇꯥꯡ ꯆꯥꯅ ꯇꯟꯖꯥ ꯑꯃ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕꯒꯨꯝ ꯑꯔꯦꯞ ꯑꯈꯝ ꯂꯩꯇ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯃꯍꯥꯛꯁꯨ ꯑꯃꯗꯒꯤ ꯑꯅꯤ ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯂꯤꯕ ꯅꯣꯡꯂꯤꯛꯁꯤꯡꯗꯨꯒ ꯂꯝꯖꯦꯜ ꯇꯥꯟꯅꯕꯒꯨꯝ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯔꯛꯂꯤ ꯃꯥꯒꯤ ꯃꯤꯀꯞ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯔꯣꯏ ꯈꯪꯂꯕ ꯃꯤꯀꯞꯁꯤꯗ ꯍꯦꯟꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅꯁꯨ ꯀꯞꯄꯛꯂꯤ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯀꯔꯤꯒꯤ ꯏꯅꯥꯛꯇ ꯃꯃꯤ ꯑꯣꯏꯅ ꯂꯥꯛꯄꯅꯣ ꯑꯩꯕꯨ ꯑꯋꯥꯕ ꯀꯥꯎꯊꯣꯛꯍꯟꯗꯨꯅ ꯁꯨꯝꯕꯤꯔꯤꯕ ꯅꯪꯒꯤ ꯃꯣꯃ ꯃꯤꯅꯣꯛꯇꯣ ꯀꯔꯤꯒꯤ ꯏꯐꯝꯗ ꯇꯝꯕꯤꯕꯅꯣ ꯅꯪꯒꯤ ꯃꯣꯃ ꯃꯤꯅꯣꯛ ꯑꯃꯗ ꯑꯩꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯃꯤꯀꯨꯞ ꯈꯔꯗꯤ ꯀꯣꯛꯂꯤ ꯑꯗꯨꯕꯨ ꯃꯥꯡꯂꯝꯕꯤ ꯋꯥꯈꯜꯒꯤ ꯃꯤꯇ꯭ꯔꯪꯗ ꯇꯧꯔꯕꯅꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯁꯤꯗꯗꯤ ꯑꯋꯥꯕꯁꯤꯅ ꯍꯦꯟꯅ ꯃꯩꯆꯥꯛ ꯑꯃꯃꯨꯛ ꯍꯥꯞꯄꯤꯔꯦ ꯑꯩ ꯈꯥꯡꯕ ꯋꯥꯔꯦ ꯑꯩꯕꯨ ꯑꯣꯠꯂꯅꯨ ꯑꯩꯕꯨ ꯑꯣꯠꯄꯤꯔꯅꯨ ꯑꯩꯁꯨ ꯈꯥꯡꯕ ꯋꯥꯏ ꯃꯄꯥꯟ ꯊꯣꯡꯗ ꯇꯝꯂꯤꯕ ꯑꯩꯒꯤ ꯃꯤꯔꯣꯡꯁꯤꯒꯤ ꯃꯔꯨꯝꯗ ꯑꯩꯒꯤ ꯑꯋꯥꯕ ꯃꯇꯧꯁꯦ ꯎꯠꯊꯣꯛꯇꯅꯕ ꯍꯣꯠꯅꯕꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯀꯜꯂꯕ ꯅꯣꯡꯂꯤꯛꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯅꯨꯡꯁꯤ ꯍꯩꯇ ꯌꯩꯗꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯒꯦ ꯂꯥꯛꯂꯤꯕ ꯅꯣꯡꯁꯨ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝꯁꯨ ꯃꯥꯏ ꯄꯥꯛꯂꯕꯒꯨꯝ ꯄꯦꯟꯅ ꯊꯣꯏꯅ ꯀꯟꯅ ꯆꯨꯔꯛꯂꯤ ꯅꯨꯄꯤ ꯃꯥꯁꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯑꯍꯤꯡꯅꯤ ꯅꯣꯡꯂꯛꯇꯅꯤ ꯐꯝꯂꯤꯕ ꯀꯥꯂꯦꯟꯒꯤ ꯃꯩꯁꯥꯗꯒꯤ ꯍꯦꯟꯅ ꯄꯥꯜꯂꯤꯕ ꯊꯃꯣꯏꯗꯒꯤ ꯑꯣꯝꯆꯥꯛꯅꯕ ꯄꯨꯝꯕ ꯀꯣꯛꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯑꯀꯟꯕ ꯅꯣꯡꯁꯨꯒꯤ ꯃꯔꯛꯇ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯔꯤ